Center na handakta haukiba agnipat scheme gi mayokta haukiba numit nini humni asida leibaga sigi mafam kaya da maru oina naha kaya na akan bakhongjang changsin khiba dugi matangda Manipur gi Chief Minister N Biren amasung Assam gi Chief Minister Himanta Biswa sarmana makoi ki oiba Wapham thamlaklei Chief Minister N Biren Fongdora Kibada Agnipat scheme asike makhada Agnivir Singh oina leibaga sigi Lanmida Thabak Sangkraba Naha Singh Chahi Marigi Makoigi service loiraba matung State Force Singda Changbada priority piduna Khudong Chaba Pigani Maruena State Police MR amasung IRB gi recruitment Singda ahenba Khudong Chaba Pigani Amarom scheme asike matangda pen daba kaya fongdokladuna khongjang changsileba sige yenglaga Assam gi Chief Minister Himanta Biswa sarmana hai Agnivir oiraba Assam gi Naha Singh karigumba state asige permanent resident oirabadi Chahi Mari Lanmida Thabak tawraba matung Assam State Police ta absorb tawgani Himanta Biswa sarmana hai Assam da hauzik fawgi oina Agnipat scheme gi mayokta khongjang changsinba laitri adubo Assam lengakna Agnivir Singh Thabak ki matam loiraba matung State Police ta loksinaba warep lawrei